Hello viewers, welcome to yet another episode of Manipuri Speaks Diaspora Abroad. Ngasi akoi Diaspora Manipuri Speaks Diaspora da unajarbasi Shilpa Phairembam hoji operations analyst oina Missouri Health Connection USA da thabak tori bani. Shilpa, welcome to the show. Appreciate you joining the show. Shilpa se hoji currently operation analyst oina Missouri Health Connection MHC da thabak tori. Shilpa gi Manipur dai kamaina US da yohibno Manipur da kai da tamakno habit chorok self introduction ama review. Funny. Hi sige. I have originally Moirang dagini Moirang Phairembam laikai digi. I have ki pabung laikidraba Phairembam amuba sing. I have ki mama Shada Salam Sagolsem laikai digi Impal digi. I have ki ibung aman laije Ashok Phairembam. I have ki ipo aman laije Ashish Phairembam. I US jachaki basi Masters in Health Administration. University of Missouri, Columbia. Adu loraga ay thabak phangduna permanently adum settle tawjare. Lohong jare adubu ichadi lejidri. Okay, congratulations on that. Thank you. US yogdringai da Manipur da schooling kai toropa, college na kai toropa. If I'm not wrong, you've done your BSc from Chennai. Manipur da kamaina hori kebno Chennai kamai. How did you take up the decision to go abroad? Chennai da ay Bachelor in Biomedical Engineering tamjirami Rajalakshmi Engineering College da madulorga ay customer support biomedical engineer oina kujerami chahi amarok ko adulor kan akoi na third year fourth year final year karapa matam sida koi gi imanabi mayam ama ko maiti US ta apply tauba US tambagi aduga Canada da chatpagi apply tobagi maram se kono si masigi topics ko yam kana dum discuss tawe ko aduna akogi US Canada lairiba UK even UK hawada education phabase akoi mayam adum loina khangne ba aduna masters tamba chatpase adum normal or haiba tare ko haidi engineering lorga US kumbada abroad kumbada master tamba chatpase an aina su haipet masidi aisu tamningi ne haiba wakhala ma phau ki ba imani mi am ko mem discuss tawada ana isamak su healthcare field di adum pamjare angang ori ngai digi aduna healthcare field di adum laijaning ba adubu management field su adum learning ba aduna so mayam gi career options mayam thir ko matam di healthcare administration sina khwai dagi chanarani haiduna ako ina thabak tawna Chennai da thabak tawri ngai du da apply tawbuda laiba phaduna ai universities na khalapane adu mind tawraga ise yo jaki okay Chennai learning da BSc lorga thabak torma Chennai da okay tawrame adu lorga ai amka yum da halaga Delhi da su coaching tawrame marakhara adu dagi dum apply tawraga khalakpadagi adum chachaki bani US da okay US ta chapada Shilpa gi matam da yamna line thokibra aduga was the procedure very long and was it difficult? Well, application process the credit tedious oi. Karigino haibda college ama khatang universities ama khatang apply to way araktebo. Universities aina apply to kibasi 12 universities apply to ki. Adu da nipan na khale. Adu gi su amna documents ma'am submit to dakata letter of recommendations na personal statement adaina resume ko si mayam se koi irak pa matam yam na changba process ni mase. Adum anywhere from 6 months to 12 months si adum changi aduna hoi yam tina sangki aduga yamna thoidok na yam tina lubadi nate adubu requirements se yaman khibagi ko adum haidi khara kaini thabakti khara changi adu Shilpa hujikti kamai torjano so hujik Manipuri students me mapanda abroad learning ba mogi damakte advice pibo aina hujikti procedures adum sangebra currently kamai kamai tor happen choropa mai bigira Mane procedure de dum manana dum legani ko adubu GRE paikha GRE the graduate record examination madu thaba dakar thai aduga TOEFL English speaking skills ko test to be exam thaba dakar thai hojik I haksu I di namagi thopu ba mioi ma ori banina akhoi gi nama da su angang sing se question yam toina frequently asked questions hojiki education gi maram se yamna la eba adu moina angang sing se moina hangpada ko moina khali base hoje US the like tam chat pa mi sing se financially stable orga chat pa mi nga tini oina moi se adu maina khalle ba ko misconception hoi exactly adu aina madu la le haijaningi kari gino haibada tasengna akhoi chahi ai di bachelor tambal orga master tamba PhD tamba US satninge haragadi
adum haidi class 12 het loisilapase masida adum prepare planning phasana tawba dum yare ba prepare tawba haibidi bachelor tambo matam sida score yamna wang phangba mark yamna wang na phangba aduga internship haipet ama macha ma tawbiramba aduga mana master tamningi ba phd tamningi ba field duga mari leinana kaini volunteer thabak pu tawbi ba ko aduguma mayam sa hayeng ko na khoina personal statement irpa matam da kari gino professor sina haipet khangning gane bo students de kari gino somna sida interested or apply tourism maram do chap chaba piyo have do sigi maram sida ai thabak tawrami sini hain evidence pi bo do ai gi interested or si masigi maram gini haina moi da su adugi mami ta hanba se yam kana ye ba khoi kano da ana thabak experience pulai khraba khoi scholarship phangbai chance so hengalai aduna aduga GRA haina graduate research assistantship aduga GTA graduate teaching assistantship haina su adu phangbasu dum yamna chance wang khaleba so work experience like ba voluntary experience like so mase aduga ana GTA ga GRA ga phangkradi angang do stipend su phangane ba haibadi magi lainaba aduga tuition fees loina university na pay tawradabani aduna phajana haidi akogi namada sudum changaga dum yingbiba yagani akogi www.namaonline.org maduda changbiraga akogi educational resources employment resources ko advice mayam se adu online da sudum phangbigani aduda dum changbiraga yingbirasu yagani adu akoi direct contact tawraga su akoi dum akoi advice tawnaba advisors mayam ma leba sigi maramda hujiki namagi website pibido audience ta yamna kana gani khalli namagi general secretary ju bibi sakpa ju hujiko ado as part of nama manipur digi lakpa satra mai mating pangba sinatna atopa as a general secretary atopa kari kari di topi as part of nama mani activities di yam kre haisa batare so first of all nama haisa kari no sa haipet panjaram ki NAMA stands for North American Manipur Association ko aduga masi US ka Canada ga punba association ni akoi gi North America da leiba Manipuri singi tamakta puthorpa association amani haizriba 1992 sida koi gi founding fathers sing na July 4th sida Brooklyn New York ta found tobiramba association ni adu masi akoi hek haurakpa da di mi se 10 to 15 members khatang oibani na ayamba khoi ki get together natraga khoi ki cultural events ko celebrate tobagi association ama oiramne adu hojikti members se 150 to 200 ko khoi membership fee pi duna laiba members sing se hojik adumaina lai aduna hojik se activities bound oiba association ma oireba hana ga haipet mana dreb aduna cultural association ama oizerabasu hojik se akoi executive team na khanba hore kari toba ngamgani akoi na koigi North America da lairiba Manipuri sing amasung Manipur da lairiba Manipuri sing ko India da lairiba sing sigi da makta koi kari toksike haidana hojik activities ti yamna yame adubu initiative ahum thamsage ngasi maru oiba ahan bada huziki maitei mayek online program se mamangi chahida koi launch tawjaki ba maitei mayek si kramdawna hawrakibano haibada masigi program se khoi gi angang sing se US ta hogulap angang sing se mama mapa parents tu na Manipuri oizeraga su moigi basic Manipuri speaking skills se khara adum yam kana wangba oideba fluently hengkona moi yumda lehoba bubo ko do moi ga wari sanar pa matam da moi se kitang haidi yam kana fluent oidebanina ahan sing da noi tabasu dum yawnai ko na mama pa na Manipuri da nganga su angang duna English da het halpa go ko adumaina dum tawe ko ana khoi sum khana matam da karamba program se initiate toksi haibda masi amna phaba program ma oigini haiduna madugi damakta maitei mayek online program se launch tawjaki bani aigi yamna nusiba inaw nupi Elizabeth Okram mangon da contact tawraga mana sidegi online da Manipuri gi ozama leiri adu sidegi tawraga angang sing se train tawbi bani ba ada duna adu in-house trainer leibna te in-house trainer leibna te sidegi tawjar over the Skype mani over the Skype aduma leire second gina koigi mentoring programs education and employment mentoring program koigi namasida mi yamna inquiry yam tawreba koigi education ka employment gi maram sida aduna CC gi damakta koi mentors khar thamne namagi moina
hangakpa question do phazan haba job se kamaina phangaduno hangpa matamda job hangbada darka tari di visa hana maru oi haiba si moida clearly khangan bi ko education si sina kamaina tawgadori no haiba da khoi gi laiba documents bayam do head share tawbiba angang khara lai haidi Bangalore Delhi da ka hekta kahini thousands of rupees piraga career counseling ga tawba education gi counseling ga tawulo adu nongmana ma thengarak padangang sina akhoi da hangpa matam da koina loina free advice bibiba do and moi di akhoi gi fellow brothers and sisters ni akhoi di adu gi damakta lairi bani association se and moi da koina phazana advice piraga moi da khangan bi base akhoi gi su yamna maru oiba responsibility ne na khanjaba okay adu hoi adu ma akhoi gi second oiba initiative se maduni third ai husik panjaki bada academic and employment ama panjakre akoigi employment am lay third sida akoigi excellence program namagi excellence program haina amasu leije masisna khoi husik US ta leiba Manipuri gi angang singse apha yam yawreba apha haise education da natana arts ki field su sports ki field su moi bu puning thogat piba oina masi program se initiate tawjakibni aduna masi mayam se manage torok se akoigi thopuri ba akoigi North America Manipur Association gi members sing gi su yamna maru oiba responsibility ne akoigi American kano mayam da Shilpa say TV shows mayam da Indian macha mayam ui for example spelling bee adu mo da koi Manipur macha participate tok dabjala in America gi kano da program kai spelling bee contest clean spelling yimbi da bra madumakti yemjadri ko spelling bee competition India macha mo Europe okay madumakti khangzadri adubu akoi gi state level national level da adu masak thokpa angang adum yaure haibadi akoi gi kaini like academic excellent oibagi mogi tongamba class ka dum thambiba angang ko haidi angang Manipuri angang sing academic fields da yam excel to ki angang sing se mogi tongamba program ga layeba adu daga dum manung chan ki angang su dum yaureba azaina akoi gi sports fields da national hockey team da ka yauba akoi gi adugumba angang ga di yamna layre okay dum talented what have ne adu Shilpa kenogi se angang mayam je hoi Manipur du di poktre ada ya manu jilir banga macha mayam jim pa Manipur ga Shilpa takpi badumaina ada lere ada chorokpani ada like tampani so almost all of them they're fluent American English but when they get back home mayum dhalapuda ada warisu school sir halapuda su se parents ama oina as responsibility lobi bigi type ta moi the Manipuri culture je karino na say not if not every day matam chinmani na at least over the weekend gumba say do you share videos of Manipur do you tell stories of Manipur skum jedum tong nabzala tawi tawda banati tawi ko adubu masi yamna luba wafamam su oye haibadi akoina si tawduna su angang sina hekta madu khangani madu dum tawra chakani habu wasu laitre aina khanjabada di parents su they try their level best ko koi gi Manipur gi culture gi tama khangna aduna bu namagi convention annual convention se yam chauba convention ni masi si loina koi gi khamba thoi bi jagoi dagi hauraga koi gi laima jagoi da loisin ba ko hai yamna koi gi Manipur gi culture se portray tauba economic event amane yamna khoi dagi one of the biggest events ko aduda angang sing se participate tawhan biba leiba mayam lakaduri basi tiliba mi dudi loina Manipuri ngangnani maduni mituda ayambana aduna angang se adugi exposure se hypet phange badu masigi through these annual conventions handak July 2nd the Houston the tawjagadori masigi conventions so okay so as part of namana silaga Manipur gi festival nan celebrate the way mane adu madugi no metu the Manipuri gi traditional dress sekani Manipur gi chinjak chagani thabal su chongani okay and Manipur gi oiba si mainly moi the exposure phangnabagi damakta su adum oire masida non Manipuri su dum invite away okay that's great coming back to your current job was it Missouri Health Connection MHC da you are an operations analyst so as part of the job challenging oibra kare to kamai na CCC company ne kamai yaw gibno plus was it you report directly to the COO that must be something great so job profile ma ta kitang haibiyune phani haijege health information exchange company ne akhoi gi aina tawjariba thabak si companies gi maming Missouri Health Connection aduga health information exchange company ne masi karino haibada samna haibada hospital A ka hospital B siga communicate tawbagi process ne masi haibadi patient gi information se exchange tawhanba aduna aina khudamoina haibada aina suppose
Sizada ngasi se layang ure na khala se bako Siza se satpa matamda electronic medical record system sida aigi information loina doctors in enter to wikrane ba aduda mana aigi demographic information aduga aigi allergies na karino history na karino aigi lab results na kari loina mana enter to wikre aduga thamani aduga aina mathangi hapta sida suppose moirang the family health center da chatle na khalase bako adu jiki family health center sida aigi information se aigi ming se phatlon mana enter to buda ngasai siza the update to kiba information se ada phangtori ne maduda phara se benefit se kamaina pharake haibada koi redundant test haibitare ko haidi kanada ba unnecessary lab test lobu gumba adugumba se yamna hantare na care su piba se ko patients ingi care se quality care yamna hengale ana aduni samna haibada wari sana hanba se sina koina tawri se di khwaidagi updated oiba information se huzigi hospital mayam labor se hospital oiba yai clinic oiba yai natraga federally qualified health center oiba yai ko mayam sin sidal oina updated oin by wari ni da and fazana doctors su madu uraga information du uraga decision se fazana loba ngame okay so company da manipuri di shai tumdra okay okay so healthcare industry ne in short healthcare industry ne Shilpa to brise sina tibda top roles and responsibilities se connection to staff training pe bokap jukra jukra palle mane I report to the Somasu Panjakre chief operating officer the report to Zabani aduna policies and procedures ko company sigi sema po matamda I nadum assist to be a CEO or so aduga akoi ki help desk IT operations I nadum manage to we adagi Maduda Natana, Akogi, doctor, nurses, labor, say, Moidasu training pipiba, Karam Haina software, see, Sizinagani, Karimaram Gino, Sizinagadari, say, Akogi tools and devices, web portal, Mayam Lakre, Adu Mayam, Moigi the Makta accounts Habiba, Moigi the accounts in the Sumu managed to Biba, Adu clients in the reach out Toraga, Akogi products, Gimaram the heck. Habi panbiba aduga moi the su decision lawjana ba koi gi client oina ba haidana ko maduguma mayam masina sing base dum tawje okay Shilpana first half about yourself current roles and responsibilities was ki company toriba nama kai no happens matak pere after the break in lakshat vije about the life in America itself after the break laksage time for a small break we'll be right back keep watching Impact News Welcome back. Adom nengbiribasi Diaspora Speak Manipuri abroad ni. Koi ngasi unaziribasi Shilpa Phairembam operations analyst oiba Missouri Health Connection da. Shilpa makha tarakpoi na Shilpa di say you're living the American dream. Like you Manipuri macha mayama US ni khangde UK ni khangde they want to go abroad work study ko ngasi Shilpa na jo namada kamaina approach to gani help to bige jo offer to do yamna no ajabni ado talk about employment opportunities in US itself. How to actually get a job. Manipuri machala aga hektal aga line at habak phangadra. Haimna juma kitang audience to explain to be. Funny, tawzake. So US the la aga laiba thabak tawraga laiba se options ani laiko. Options ani se amana educational route amalaire aduga ani subana employment route. Okay. So I multinational company mo India da mayam mo lai na ko adudagi samna haibada Infosys laiba TCS laiba Cognizant laiba moi mayam sina project laiba IT ki professionals moi gi project ki damakta temporarily natraga permanent basis po oirasu H1B visa se sida thare kono se mayam kono mi mayam se ko US da aduga US da laiba haiba se khwaidagi luba point ama layeba masida masi visa phangba haibasine visa yaudrugadi yadreba US da laiba student oina lagana student visa da lakpa employment gina H1B visa se H1B da nate atopa visa su kharadi laibani employment gi se yamuna di khangjitre ko ado visa phangagadi lakadaba ado visa si kana no manadi sponsor tawi bata ba isagi ado duna ayamana company na sponsor tawe the company si su it should be ID corporate level or multinational company oiba adugumba na oigadaba aduna ayamana su IT professionals ngata lakne healthcare su lakpa budi la ay ado IT na di hele thabak phang bisu IT na di hena lai
अखोई सुपरवाइजर का दुम वरी साना बिबा यागनी कंपनी दुगी इंडिया की कंपनी दुगी सुमाइना आई इंटरेस्टेड ओय यूएस नि प्रोजेक्ट का के ले को अदु असाइनमेंट दो हाइपेट दुम सुपरवाइजर का दुम खनरगा दुम लापगी चांस दुम यामना वांगी ओके अदु रिसेंटली डोनाल्ड ट्रम्प ना प्रेसिडेंट वर मतुंगदा न्यूज़ स्विंग बिरंगनी वीजा के H1 वीजा दो अदुदी आम कन्ना प्रॉब्लम होई हिबा इंडियन मचा में मणिपुरी खक्तना तब मपान द यूएस तलिबा इंडियन मचा में हाइदी पखत फाव हिबा अदु इन टर्म्स ऑफ दैट केम द इफेक्ट लेतबरा अदु मणिपुर को नमा मनुंद के डिस्कशन तौनबरा के इफेक्ट लेबरा हाइपेट सो अखोई मरु ओइना खंगदबसे मसिगी हिरमसिदा अखोई डोनाल्ड ट्रम्प ना बिल अमा पास सबमिट तौखिबसे खुदक कैसु पास तौगदब नत्रिबा चाही खरदी दुम चंखिनेबा अखोई हाइदी हाइनबा हौरे H1B अदु अदा काइनगा यामना याउदी यावरे को न्यूज़ सिदा अदु तासु हौजिक इफेक्ट तौगदब अमत नदि अदुना हौजिक थोइदोकपा इफेक्ट से पाक लेजट्री हाइज बतारे ओके इमीडिएट इफेक्ट लागते बट अप्रेहेंशन दे ले हैबनी हाइफेटी दुम फाइदी पन्नबदी हौरे को अदुबु पूरा कंफर्म ओइबसु नत्रि हुजिसु ओके ओके प्रीवियस रेजिम गा ओबामा ले मतमगा होजे डोनाल्ड ट्रम्प लाए मणिपुरी डायस्पोरा दा आदा करी दे हाइनी थोड़ी ऊपर पॉलिटिक्स की दी याम कन्न बु डिस्कस तौद्रदा कोई मयाम पुलाबारी याम कन्न इफेक्ट हैव दी लाइफस्टाइल दा चेंजेस लापर ऑफ से वीजा मतंग द पल्ले अदु नतबदा तोपदा से racism na chingba so do you ever have to face problem of racism akhoi taude racism se yam kana face taujite aduga Donald Trump na target tawasi according to the news ko Donald Trump na target tawasi Muslim countries sing se maru oin oi aduna India dagi lakpadi ayamana seng na hargadi America gi economy phagatna bani India dagi professionals laga moi gi damakta thabak tawasi American economy dadi yam kana khoina boost tawiri ne ba seng na hargadi aduna adugi matang dadi yam kana akoi de effect di pak laktri haizabetare okay recently Infosys Shilpana Infosys pamado Infosys India they were trying to lay off so many jobs other hojiki Donald Trump la matung da H1B beyond visa gi matang da panma matam da bill gi matang da Infosys da jobs ma'am lay off torga US da jobs amuk create tona bo nei gaina manas pau du yaudi adu ada namana pangthopa ngai Shilpan panbi ba events ma'am organized tore Manipuri ma'am gathered tore both from Canada and northern part of America gathered to the jagoi na chingba thabal jongni na haire part of the event maru oina Manipuri diaspora adale riba ma'am angang dagi han dagi loin involved I am almost 90% involved or manen khanje loin ma'am do what is the common feeling that they have sometimes don't you miss home oh yes don't you feel homesick so how often do they come how often do you come to Manipur and when you come what do you do in Manipur so how often it depends habadi thabak na yaba yadaba aduga matam chaba chadaba mayam ade angang lerpa yauragadi hek kudak tholpa yadaba maduguma mayam su laikre aduna how often do they exactly haibangam jitre ko adubu aina handak tholak chari basi so yum the after 2015 the lecture sida a couple of years adu matung da 2017 da ni lecture basi handak aduga akoi sida lakma matamda akoi isamaki oinadi atopa mayamgi di khangjadre ko adu isamaki oinadi atopa organization sing su adum associate tawjabani na chance phangi ngai sida Manipur da la ingai sida khara contribute to hobo ko moiga adi samna haba the dynamic Manipur ai executive member Manipur matang da have you Shilpa dynamic Manipur su non governmental organization amani akoi dynamic Manipur si magi program su mayam laikre sida koi inspiration episode kaina ka koi gi Tamo Santi Kumar bodybuilder koi gi sangai ba koi gi uncle Dr. Palin ko Dr. W moi myam na ko loina wa koi speaker go oi biraga ngang sing da motivate to gi program su yam na chang tawi but that's just one part ko atopa mayam amsu adum lairi ba masi kano sida na moiga pullaga dum haiped akoi gi thabak tomina ba participate tawi ba assist tawi ba thabak to ko aduguma mayam sudum tawi aduna masiguma opportunity se adum yengjai haijaba tare ko suti tholakpa matamda adum mi ma'am ga interact tawba khotba okay so your personal interest leisure matamda you volunteer in community works I have read about it community works over the back in US plus when you come home
same kind of activities to involve Tobra, Manipur la ke to other language ke to do. Ketnai habdi Namadana Cultural Association namo oikre Dynamic Manipur sina atopa magi non-governmental association organization oikiba namaki tongan ba ama leijakre ko haidi mana focus tawzo magi mission tongan kre the US su aina orphan house amadasu children's home amadasu tawjarami aduna tongan ba dum yengsile masidagi su aina khanjabana agi interest karino su hena khangjaba ngami sumaina volunteer tawraga aina passionate oisaba feel se karino haibadasu adum khangjaba dum ngami nungsu yamna nungai hadi matam se sumaina volunteer tawraga matam hokiba se engon dasu isa dasu yamna self kahani improvement ki ko yamna phangji haisaba plus personal satisfaction lakpa corporate companies mein am the CSR program mein to corporate social responsibilities as part of your company was using to work in Missouri health connection so you go to orphanages and you teach the children adu mujhe to obra natraga community de kari di as part of the company madumati tawjitre I na interact tawbadi akoi clients na to in ayamba tawra hadi doctors nurses ko adugumba policy makers mayam adugumba go oina interaction so oina tawjare haizabatare okay coming to the final part in conclusion is you're living the American dream not everybody gets a chance to do that me ma'am turning in learning in US. So tell us a little about life in US itself. How is it different from here or anywhere else in India? Apart from the quality of life that you enjoy there, kari kari di hining ma'am. So American dream is isa maksu isa hekta yamna paidana chachaki basuna chide ko just education se tamning ba gi damakta master tam ki badagi adumaina settle tau haiduna agi laibak ta tambiram bagi su adum lai ko laibak padana adubu yamna nungai USA yamna nungai haibidi work culture bo hairasu akoi gi yamna welcoming oiba yamna friendly oiba environment hek oiba boss na su aina thabak se phasana tawragadi phasana dum promotion dum pibiba madudana natana akoi gi pollution su laiba mafam na trade me sing so Tengnaba mi se stranger or so adum smile piba haibasi modi culture neba yamna friendly oi adana yamna so helpful oi hojikti hana di maitai se yamna lairam dabani na khara yam kana nungairam de adubo hojikti koi gi Manipuri population se yamna hengale mi sing se ti thabak tawba gi lakna ba thabak tawba mi sing na mu spouse pusilak pa aduna mathang angang lainerak pa ko masi na sing se hojikti tawrabani na koi chairau ba gumba duga koi ningol chakau ba bu hairo mayam se loina pulap celebrate tawina bada yumda leibaga adum chap mane insang na pisu adum akoi gi Manipur da phangi base siga su adum chap mane na adum phangi except for ngari ga wa ga di mangar atwa di adum ayam adum phangi adana mayam chamina ba duga mayam harawmina ba event celebrate tawina base adum phangi aduna yamna nungai haizaba tare quality of life then playing slightly a devil's advocate off late khara di kuirmane ko no and the hybire the other nama giming tajar ba kuire nama plays an important role especially Manipuri me am the nama important role ma play to idi kuch tajar ba kuire but matam from among the I'm talking about crime rate in US especially in the context of Manipuri people Shilpa Phairembam other mete macha ma se thang bandagi ma murder toraga ma gi room me na hat ki pause le so adugi on the backdrop of that hojikti kamaina kari situation lai bage hai the community Manipuri community the are they out of it or are they still in that wakal dukhala lai bra adugi happy kami bra aina khajabadadi I think they're out of it okay adubu yamna unfortunate oiba incident ni akoi su yamna nuai chakide madu tabada adubu masi thoktabadi natte adu US da natte atopa mafam da su loina thoi ko mase adu just unfortunately akoi gi victim do Manipuri ko ama oi ki bana akoi da yamna akoi da su yamna thawai soge adubu akoi gi association dagi oina akoi na pangba yaba mateng akoi pangjaki adena akoi gi sida mi thar ga moi gi parents singa victim do gi parents singa su adum una bidana dena akoi gi members sing na su yamna phai yamna supportive akoi gi members sing si su moina donation tawraga moi pijaki bo ko adena anything hojik su moral support pu moigina daka taradi we are always there adna koi hapet su dum communication su dum thammi moiga su okay I'm in touch tile yam na saying I have the Shilpa US the
Shilpa ju khangani school sanga attack to gun point gun culture je. Every time an attack happens in the school or anywhere in the locality, they always bring up the gun culture. But who's the changes lagta ba? Obama administration matamdagi gun culture against gun culture adu tawni adum higher lagpa kam the changes lagta ba. Gun culture, the gun is easily available. Like you buy vegetables in the market. Adu type ta ma'am na mine oina una ba. Si ma'am je anuba Manipuri chang pa US ta chang pa da kwai maru oina man peaceful oiba jaga. Hojik Shilpa na yamna peaceful oina yam harauna community mo oina noina lemini function lemini di hariba. Adu as a newcomer, a Manipuri newcomer to the US, how do you tell him that everything's going to be fine? In short, how do you make sure that he's fine? I'm coming to US tomorrow. I'm coming with a lot of apprehensions. So you impressed me to stay back. So pakat padi hojik lai ba mi sing so dum pakat lai ko masigi gun laws ki matang da koi yam kana discussion yam kan tawri do politics ni sing na harga di politics ta manung da kari sanari kari tawri kari khanari ha di koi na loina khangba ngam nate kayam kuina changkani haiba so koi na kaisu tamba ngam nate masidi Obama gi administration lai ngai degi dum haurak labani ba se phatre haina su mayam na khane gai di easily kan kano se access oi ba available oi ba si yam phaba kano na trade dum mayam na di dum khangna ba adubu moi gisu policies lai jeram gani moi gisu haidi kano ma rule ama implement tawda definitely haidi mayam atopa requirements kai kisum am changman matam se dum changi ba ko masigi fully rule ama the policies ama hoi implement tawda and kayam kuina sangkiduri no masi phanabagi damakta haibadudi khangsidre ko adubu kitang akoi sumaina kan shooting ama tawre adana angang mayam ama si laikidre khotren habdasu laiba mi singsu dum shock ti dum lai kizai akoi su yam kana safe oide kan ka phawba su yori ko adubu normally tambasu ngamdre masidi karam haina su khangani akoi na su haidi chaluba jaga da kari thokani habasidi akoi su tamgam the world da su dum haidi laiba US na tan atopam hum da su dum tawriba dani na aina haizabdi kaimta khalunu haiba tare hai la overall yam kana idi khanjilu bagi su daka ta de ko idi laibak ta su tamambani adu akoina su predict tawba ngam pot sak na tabani na yam kana su akoina moida su advice piba su akoi pak haidi ngam na te ko just akoi mayam lairi haiba akoi mayam lairi adu akoi Manipuri mayam ama akoi just family amani haiba si angang du bo oirasu lakadari ba newcomer du da su assure tawi ba se masi yamna maru oi hena kan Shilpa yam nungai jeng si tanjabi bi duna wari nungai ba mayam sare doubts mayam clarify tore students mayam adiki professional mayam US chakadu mayam chaning mayam Shilpa na kitang Shilpa ke advice mayam kitang helpful hongne thaje thank you so much for taking out your precious time and speaking with us. It was glad to have you. Thank you. Ngasi di matang sita Diaspora Speaks Manipuri Abroad lo sinjirage mathang episode ta no guest am pudun lakchage. Until then, goodbye.